Yuha Habada Lakshmi Market and the new market if you want to soak the Sekaitela near Sibusaki by NBC in a Daitapu with the Banihana Minister Ratan Kumar Fondo Cray. Health Directorate of the National Health Mission Gitim the Yuha Habada Awabanang Labamir Sing Mateng Pang Cray. Chief Minister Moral Grounder from Thadoka the Banimli Manipuri Simplex Company Band Tawada Bihana BJP Manipur Pradesh Taksilakli. Amasung Simplex Company ki mathakta CBI inquiry to hangadabni hana ima kaithel da potfam from bima singa demand tawkhre. Mayam bukhurum zari dom yengbiri base impact news ni ai bidyar ni thingu zamna hojek pungja se fawbagi maroiba pauseng miyam da pizare. Waksamadi Transport Minister K.H. Ratan Kumar na ngarang thokiba Yuha Habagi Thagdok aduda ima kaithel gi Lakshmi kaithel amasung new market ki fivam thina sokiba se kaithel ani asibu sakiba National Buildings Construction Corporation NBCC Limited na daita pugadabani haina fongdorakli ngasi all secretariat ta paumi singu unabada Minister Ratan na wafamasi fongdokibani Minister Ratan Makha Taraduna, Kaithel Aniasi, State PWD na Sabanate, Ministry of Urban Development, Government of India ki Public Sector Undertaking Agency Oriba, NBCC Limited na Sabani. Hariba Kaithel Aniasi Sariba NBCC na Quality Laita na Sabadagi Fivamasi Yobani Haike. Mahang na Makhatana, Yuha Haba Aduna, Lamdam Asida Lantum Kayayam na Sohalabagi Habadu, Yam na Kupna Yang Sili, Hauzik Fawbagi Oinadi, Kayayam na Sohalabagi Habagi Chapchaba Kangri Haike. Amaromda akaya toy thokliba sing asida saba koidriba gamiki building sing yamna yauriba sigi maramda hanglubada minister na yengsili haina paukum pirakhe paumi singa unabada chief secretary PWD gi chief engineer amasung division gi engineer sing so sargyakhe building sing si ima market hujigi Lakshmi market ne aduga lairiba akoi gi new market ani se akoi restoration toba yagadra yaroidra Haibasi Masigi Damukta Koi experts in Tanadana, Akoi Music Moi no Manini Sida Makoi Yorani, Quit ticket Kakre, Adu Moina Haiba, so over buildings in Se, Masi Moina Yangs and Birangani, Yangakanda Mogi Oiba, expert Madugi Mogi findings, Moina Pibirangani, Manipur City, Quay seismic zone Gi, the Maru and Omada Lay of Nina, Masimatung the Zoo, Mayama Makui Torpia, apprehension to the sound later than a call. Whatever Madugi Dakar Levedo, Madugi do Luina comprehensive can Oma Yang Osedana. Adu them Kantori. Paumi Singo Nabadu the Sar Yakiba Chief Secretary Onabakisor Singna, Ima Kaitela Sigi Building Singasi, Uful Tabamakai Kintarakli Base, Quality Lina Sada Badagini, Pilargi Yot Kabelambati, Nung Langoiga Punsalaga Oigadaba RCC Haibedu Oidre, RCC Legadaba Mapangaldagi, Lissing Aniga Kuntra Hena Sole, Haina Yang Siluba, PWD Engineer Singa Tamla I Haina Fongdoraki. Amaromda, Lamdamasigi Asuk Maru Eva Building Singa Sisabada, Agency Amana Sari, Haiduna Kadimta Yangsel Haudabra Haina Hanglubada, Center Instruction Piraki Dabadagini Haina Chief Secretary na Pakum Piraki. Adana Makoina NBCC na poor quality when give a quality control to Hogidava, Aduna Madam Oibani, and I may say even in cabinet secretary level, the urban development Makoina, they should be held responsible. Masi reconstruction to Tarsu, retrofitting to Tarsu, it should be done at the cost of NBCC. The Mokoshu Bharat Sarkar is Chawgrava Corporation, Amani, Maduda Manipur Sarkana, Maduda Yangshilu, Odito, Yangshilu Highway Bharat Sarkar, Maduri Laki, but she is late and Kale. I don't know Manipur Sarkar role came to like from Tokti and my Toito. Health Directorate of the National Health Mission Gitim Amana Yuha Habada Awabatara Bamu Singi Mateng Pankre. Tim Masinangasi, P. Molding the Chatuna Yang Sincre, Panbayabadi, Yuha Habaduda, Yum Mangahena, Amangata Tokremadi, Yumahungi Mui Kun Mukna Manak Nakpada Jangzafam Lauduna Lady, Amangatan and Krabasingda, Hidak Langtak, Janathan Bapotlam, Amadi Blanket Singing Toki, Loinana Senapati District Manung Chanaleba, Saparmena Subdivision Gi, P. Molding Part 1 the Chatuna, Kunjasing Unake, Mafamasida, Yum Mapan, Amangata Tokremadi, Kunjasing, P. Molding, UJB School the Lady. Kona thangda Timasana Senapati District Manung Chanaleba, Chalbung Village Suchatuna Yang Sinki, Mafamasida Yum Kuntranipan, Amangata Tokre Masung, Yum Sing Asigimio Singna, Chalbung Government UP School the Lady.
Health Director na Modbung Primary Health Center da chatuna Senapati District ki Chief Medical Officer da darkar leba firol amadi blanket sing khutsinaki. Park sauna mangan tan ba kaya muk leba maramna mi mama khoi relief camp sing leba se masin ning tham thawe bani na khoi na akhoi gi National Health Mission site gi blanket khara thu bagi hoina akhoi WHO do gi su initiative gi su ngai ding ngai re do ga su atit lak ting da khoi na thu bagi hoina blanket khara khoi na hida lang thak ne ado te chan than ma khara ne khoi relief to ba camp sigi piba lak pani. State Bank of India Regional Branch Manipur na Voluntary Health Unit Committee RIMS ka khutsamna duna ngarangi yuha haba duga so opanang labasingda hidak langthak lemni yentoktuna mateng pangkhre. Ngarang ayu pung tare lom taba aduai degi RIMS ta pukhalakpa asokpa sing hidak langthak Voluntary Health Unit Committee RIMS na lemna piduna lakpa galoinana SBI gi maike degi hidak langthak leibada mateng pangna ba lupa lising tara mateng pikhi. Amasung ngasi SBI Regional Business Office ke Assistant General Manager Thangboi Lunkim laktuna aso opanang labasingda lemna hidak langthak phanganbada mateng pangboi na lupa lising kuntra magasu mateng pangkhi. Manipur ki tonganba district singdagi pukhalakpa asokpa humfu gi manungda asokpa miyoi kuntra ni thoi di discharge tawkre duga asokpa taramanga amana makhataba treatment pi nabagi damak RIMS ki tonganba ward singda leiri. Loinana asokpa ahum amana observation ki damak casualty da leiri. SBI gi AGM Thangboi Lunkim na haikibada SBI na miyangi yaifana bathabak kaya ama tawduna lakpa sigi saruka moina yuha habana maram oiraga aso opan nanglaba arapa mufam da leiba miyoi singa sigi mateng kharada oiraba su pangna bigi damak tengbang sipi mani haiki. Voluntary Health Unit Committee RIMS na ngarang dagi chatharakpa hidak lemna fanghan bagi camp asida hidak langthaki mateng pirakiba Geno Pharmaceutical Private Limited amadi SBI BHUC gi President Subhas na thagatpa phungdokhibaga loinana ngarangi yuha habada aso opanang labasingi thawai kanna bahonamada makhata na mateng pangbinaba miyamda appeal tawkhi. Mafam de khoina di chatpadi ngamdabnina masida khwaidagi mi maru aina mi mayamsta la aidoribnina helpline ga khoi ngangnarega masi khoi ngamba matingda ayuk hek pung mari makhai dagi pause tarak pasda ngasi de khoi thabak si thadoga masi si yam thuna mak emergency oine khoi masi mateng pang saina branch se skeleton oine function tor ge khoi to bo ngambani nature of this type of things se emergency ni emergency du da khoi madu da khoi ne lepangam lam lebangam lam drabadi mi gi damak sukane de khoi ne tungda torabo sukan naroi. Malem Sinba Thungna Club listing kuntra hena leiriba Rotary Club Apollo City Imphal nasu yuha habana sokhalaba singda selgi tengpang pikre. RIMS ki Voluntary Health Unit na hangdokpa relief camp ta Rotary Club Apollo City Imphal na selgi mateng adu khutsanakhi. Pichibigi lairiba Rotary Club listing kuntra hen bazigi saruk amo ina lairiba Rotary Club Apollo City Imphal na ngarangi ayuk thokiba earthquake aduda earthquake ni victim oiraba praja mayam ama khoina mateng pange na khanjalakpado ngasi je khoigi RIMS ki sidaida khoigi voluntary health unit na makhoi gi health camp relief camp ama hange na haibadagi khoina Rotary Club Imphal Apollo City Imphal na khoigi sel gi tembang khardang or se piba lakchabani sidaida. Manipur Simplex Company ban tawgadabani amadi Mahud Department ki thawpuriba Chief Minister Moral Ground from thadokadabani haina BJP Manipur State ki President Thaunaudum Chawbana phongdokre. Ngarang yuha hakibaduda Simplex Project Limited na sakhiba khwairamban ima kaithel gi mafam kayada ningkhai kiba sina takpadi kaithel asi sabada quality maintain tawkhide haibani haina Thaunaudum Chawbana nidai pechuthekte leba BJP ki office pangthokiba pawgi mifam amada makhata na phongdoraki. Ima kaithel sibu Simplex Company da sanab sinakiba Mahud Department su kaithel ningkhai kibagi daita lawgadabani. Jahi manga khakta mangariba ima kaithel sibu sariba Simplex Company Manipur da ban tawbagaloinana hauzik company asina state asida paikhatliba thabak thorong khudimak lephangadabani haina makha tarakli. Ima market Manipur itihas da simta lebra head laibam prithvi lepak te lapala Ima market yenge ping hakka by the pusaline asibu asumna sarambase Simplex Company ban tawgadabani magi thabak punamuk lephan gadabani loinana Manipur prajara masi subase subcontract na kanano madu maming taw karor yankai ru loi lo khrabal laibra khangalo white paper puto athu bada puthok pi gadabani
aduga mahut department ki karam ba engineer ni yengi mahut na to bani engineer karam mano maming tao ngarang hakiba yuhadna sohalaba mafam sing haibadi Bisempur Bazar Nambol Bazar amasung Nambol da leiba Bethel English School ngasi yengsin bachatpadasu thaunaujam chawbana paliba Congress ki government ase karamba jagada priority pigani haiba khangdaba government ni haina maral sikhi mafam sing adu yengsin bachatpada yaukhiba pawmisinda chawbana makha taraduna Buwari ga sagonaraba Bisempur kaithel ase paliba government asina yengsin bidabadagi akai toye thokpani Amarumda Nambol Bazar da leiba Mathol Mari Wangba Golden Shopping Complex ase kanana ayaba piduna sabano haina chawbana wahang hangkhe yuha adu ayukta harambagi fabani nungthel miyamna kaithel kanarakpa matamda thoklamba oirabadi miyoi kaya net sinaduna punsi manglongani haina chawbana makha takhe ngasi yengsin bachaluba Bisempur kaithel da potfam fambi amata potfam fam hautre kaithel sangadugi pillar ayambagi saruk loina kintha hore Nambol Bazar da leiba mamang chahi November thada sanga khiba Golden Shopping Complex asigi second floor su sangna crate chathori masigi mathakta building adugi bim kharasu building gi arumbana puba ngamdabadagi konthaba yawhori khongchar adu da yengsin khiba Bethel English School gi hostel oigani haiba building gi mate khara pillar tektuna kinthabadagi pungkai kai hore lemhoriba building masang kharasu matik chana pillar haptabagi mongda leihori Bazar ase Sang ki dana pan thaidana nongi sara tanjaba mi me ami hingi athuba matamda hapta amagi manungda mase kothok na lokhok pi khrega kathel che athuba da sabi ba darkar le Manipuri kathen darkar le tabada kunthra hena sa khabani darusung Bisnupur Bazar Nambol Bazar sani haibagi asa le quality control tawdana tawning mawangda tawba aduga Amaromda akhoi simplex complex company natrabadi yada baduna Manipur sarkar tawrse masigi da makta khoi akan bademana matawgane Khwairambani ma kaithel bu sariba simplex company gi mathakta CBI ne inquiry tawhangadabani haina Manipur kaithel nupi maru ki president L Memana demand tawrakle kaithel ningkhai khibana maram oiduna pot yonfam leitabadagi ima sing aduna overbridge makhada wakan infam chathaki Wakan infam aduda sarya kiba El Memana fongdorakpada kaithel gi manakta leiriba awangba building singdi amata fibam soktraga chahi manga khakta ngairiba kaithel asina ningkhairiba sina takpadi ningthina quality maintain tawdre takpani kaithel gi ima singna makhoi gi kaithel famfam numit manga ni fawbugi manungda gamena sindrabadi akan makhongjang changsingani gamena khoyathongdagi babu thong fawba natraga temporary market ta makhoi gi potfam Famfam piragani hairibasi yaroi ima kaithel saba loidri fawba mapal kangjibung do oina makhoi gi kaithel famfam pigadabani hairi aduga akhoi gi CBI da natraga CBI natraga na NIA da atuba matamda thigatlandana mari leinaba authority council authority singse dandi phangangadabani haiba demand che siga loinana council authority na ngasi baw tumina leibase sichu angakpa phangna condemn tawi ngarang dagi ngasi bawda nongmai chara tanjaba imai ben singna phambam leitabase numit mangani gi manungda mangani thajage yam sangna aikhoi kangjai bungdara karai dano mafam mama yam thuna pibidana akhoi gi babam sinbigadabani masida silak tragadi maduda tholokpa phapatagi dai Manipur sarkar oibomna luchungba sarkana risk labu daito oigadabani Manipur ki Deputy Chief Minister Gai Khangam ki Assembly Constituency ki Manung Channa Suleriba None da ngasi BJP ki Thongjo Assembly Constituency ki MLA Thongam Biswajit na Chattuna Awana Tarba Singha Unakre amadi Sel ki mateng yauna potlam kaya ki mateng pangkre Yuha habaduna sokhalaba imung manung Singha Unaruraba matung None Patri da Paumis Singha mahak na haikibada Ngarang yuha hakraba matung miyamna awana tariba sigadamak lairiba Manipur government ki disaster management na ngasi fawa changsindana lairiba si kari marumgino hangfam thoi Yung kay tekpa amadi laibak chakhayabadagi None gi praja kayana yung gi mapanda lainaba yauri None da natana Manipur gi atay mafamda awana taraba singidamak mafamda relief camp ngasi fawba government na hangdok pidriba si miyam gi yenglaga athuba matamda thabak paikhat haningi haiki thawdok thoba natraga awaba nangakanda akhoi gi government na akhoi gi employee masing lawr kanda hariba posi hena chawthoknaba phanaba tawgani haibase aran step ama oigani 12 hours for 13 hours ka le har kanda koina karigumba khara kem hangnanabagi si tawnanabagi haina thokpasi masi yamna delay
तौबा मरम सी करिगिनो हाइबसे कोई गवर्नमेंट दा हंगनिंगी लेरिबा नोले की एपिसेंटर ताबिसद नतबा उखुल की जगह चांदेल की जगह सेनापति की जगह दा कराय कराय दा थोके हाइब पोचे येंजन बिरे हर कना कोई ngasi gi NDRF लाइब पोसिंग सिनेमा फम फम दा यहन बगी कोई वखल लोन दो कोई फावदु कोई गवर्नमेंट दा अपील तौजली यहन बियो हाइदना नोनेगी अपुनब विलेज अथॉरिटी काउंसिल की चेयरमैन कानन कामसोना युहार हाबना मरम ओरगा नोनेगी मियामना अवाना तारिबसिदा मणिपुर गवर्नमेंट की माइकैदिगी मिहुत अमता लाक्तुना येंसिनबिद्रिबसिदसु पेंडब फोंदोखी लोइनना नोनेगी लोकल MLA सोरिबा मणिपुर की डेप्यूटी चीफ मिनिस्टर गाय खंगम मसाना ngasi फावबा वाही अमता फोंदोरक्तबा हाइबसि लाइबक थिबनी अवाना तारबसिंगी खुदोंग चादबा कया मायोकनरिबसि गवर्नमेंट येंग चंगबिनबा अपील तौखी ngarang yuha habadda none part 1 2 3 amasung 4 gi church ki office amadi yum kaya ning khaibaga loinana imung manungda lekrak chathoba thengna rakhi yum si yamna major oibasidi yum kun mathak to oiramgani khale 100 ta 80% gumbadi phaglang da khar kaibo oirasu sumang kaibo oirasu kai da basi 20% gumba khak to oire amu hana thok tanabagi prevention di sarkar gi taraf ti प्रजा की वखल लुमनब अमतंगदी पिहनब पामी कंसल MLA हौजिक फाउ नदी लाकपदी की पाउदी तादे उसु अखोय थेंगदी थेंगनदे मणिपुर दा अर्थक्वेक थोखरब मतुंग बिल्डिंग अमदी युमना चिंगबा मई चतुना लेहौबसिंग हौजिकसु मिपाइनिंगाई ओइरी ngarang nongalamdai da akanba mongda yuha hakibaduna maram oraga government ki office maheloi sang amadi lanai yumna chingba kaya mai chatuna lehobana ayamba oiri Amaromda Imphal manungda yum kungna taba mafam singdadi haribasi yamna khudong thiningai oiri Amaromda oirakliba fibamasi khudong thiningai oiba maramna mari leinaba sing amadi government ki maikaidigi athubada mi eng changhaningmagi apamba mioi kayana fongdokna rakli panbaya ngarang yuha haba aduda punna mioi ni pan siraga kaya amana so panangkibani तसेंबदी बिल्डिंग से खरे यामना सोए हाजे तारे काइमदा मेन पिलर से सी मेन पिलर लेरिबा तरुक अमुक ममांगी तरुक सी अदुम मेन पिलर सोए मथक किसिसु क्रैक चले अदना स्ट्रक्चरल ददी अखोई खरक की रे हाजे तारे मरक सिदा अखोइना अखोइ लनाय होइना को अखोइ स्ट्रक्चर इंजीनियर अमा कौदना अखोइ मसी खर सेफ ओइद्रेन हाइरे एक्सेप्ट प्रिवेंटिव मेजर खर लौद्रदी एक्सपर्ट टीम दुनगा लागा सी डिसबैंडेड तौरो दो करी काइदना खोतना करी तब यागे मैम से कलहौनबा अदुगी केनोदुम खतंग आइना पामजे ngarang yuha habada mang takhan krabam fam sing yum kai amata thokibagi akupa report sing Imphal East district ki manungda laiba SDO SDC sing na hakthengna na chatuna yengsinbaga loinana report pikhalakna ba deputy commissioner Imphal East district M Joy na thadorok pacherol amada khangalakli Jingmairong khongnangani karakta laiba LMS Law College sungarang gitam thiraba yuha haba aduna amangata thokhan khre building asige awang thangba sarukta tamthina akai doi thokpada classroom manga su mai chatkhre ngarang ayu khanghaudana kanba yuha haba thodokta misimina thokiba yum kai mahailoi sang kaithel kaya amata thogan kiba thodok aduda laikhidroba singi damakta joint committee on inner line permit system JCILPS Janura Microfin Manipur Popular Front of India and the Social Democratic Party of India na minute ani tumina leptuna awaba phongdokre haina khangalakli ngarang yuha hakibana maram oiduna ima kaithel akai doi thokiba duda kaithel asibu sabada PWDGSC ningomam subhas yaukibale ti haina subhas ki mayamba Dr. N Jitena sengdorakli ngasi Manipur Press Club ta pangthokiba pawgi mifam amada Dr. N Jitena makha taraduna ngarang media da mahaki manau nupa ningomam subhas ko kaithel imai ben singna phuki amadi suspend tawgadbani haribasi laibak thibani ngarang kaithel gi imai ben singna phuki basu leite ngarang akai toi thokliba ima kaithel asi NBCC gi supervision makhada Simplex Project Limited na sakibani masida mahaki manau nupa PWDGSC ningomam subhas kamari amata leinade ima kaithel ahungi manungda PWD na sakiba kaithel amadi fibam amata sokte haiki असिगी इमा कैथेल अनि सोइबसी अनिमक NBCC ना साबा अदुगुम्बा बिल्डिंग नी मणिपुर की PWD इंजीनियरिंग इन्वॉल्विंग माई यंगर ब्रदर सुभाष की सुपरविजन मखादा साखिबा बिल्डिंग नते मंगोंदा अरानबा वाफम माकी मायोक्ता मयामना सिंगनबा लैबदु लैबिदनबा हायबना रिक्वेस्ट तौजबनी
Yuha habada sopan nang laba miyoi singda kanglei sembi foundation khagembali panthak nganapi thong mapal da leibana sel gi oiba mating pangkhre foundation asigi miyoi tarana sabatim amana rims amasung sija hospital da chatuna asokpa singyeng sin khabaga loinana sel gi mating asi pikibani asokpa singda lupa lising amaga changa dagina lising manga fawgi changda sel gi tengbang pikhi rims da miyoi kuntra da madi siza da miyoi ahum da mating piramki loinana kanglei sembi foundation na lakliba February amadagi taramari fawba mega health camp ama pangthoklagani hairi health camp asada layeng kaya pibada natana hepatitis C gi layeng supigani haina kanglei sembi foundation gi secretary and Gagarin Singna impact news ta phongdoraki lakadoriba February gi tang ama dagi na taramari fawgi manungda Manipur gi mafam amada ekhoi gi kanglei sembi foundation na ngasi pangiba mating sigumna अखोई 7 days free health camp अखोईना पांथोकनबगी थौरांग अखोई तौजरी मदुदा मणिपुर द लेरिबा मियामना हाइरिबा हेल्थ camp असिबु मपुंग फाहनबियु हाइना कंगलई सेमी फाउंडेशन की माइकैदगी आइना मुकहन्ना मियामगी मतेंग पांगबसिगी इरोइनना वाहि खरासी आइना मियामगी मफमदा थमजरी Singzai me makha kakwa asem lekai da leiba Elite Senior Secondary School ki campus manungda ngase ayuk pung manga makhairom taba matamda lethot bom amathanamle Panba yabadi hariba school asigi chairman Laishram Ongbi Sumitra Devi gi yumsu campus manungda lei tungda Singzamai police laktana bom adu asoi angam yaudana lokhatkre Bom thamlambagi thawong adu yaningda phongdoktuna Singzamai makha kakwa asem lekai gi mera paibi amadi club members singna wakanifam amacha thakre hariba wakanifam adu da Elite Senior Secondary School gi staff sing amadi mahairoi singsu sarugyaki School asigi chairman Laishram Ongbi Sumitra Devi na school asida kanagumba organization makhal amatagi demand letter amadi ki halakpa leite haina impact news phongdoraki asigumba thawong ase matungda amuk hanna tawbidanaba mari leinaba singi mafamda appeal tawraki School ki area da thamamabani na kitang satra satri singi keno da akhoi gi academic atmosphere da kitang aso bam leibani na kitang penjadi adi school lagi school si so akhoi gi lekai gi yumlak hai tare ko sida leiba school ama oibani na sida phatan da thogadi adum ama sama chi sok pa ya pol ama oibani na khang da na bom ama thambiram ga mayam da kitang chitan hai tare ne tobirak pa habi sidi ai kitang masi penjadi ai si ai nungai jade aduga makoina su kaino habedu su ko sengdo hanjaningi Nakalamaromda bomasi Maoist Communist Party Manipurna thamlambani haina lob asigi publicity and propaganda gi secretary comrade Nonglen Meitena thadorokpa jerol amada khangalakli Jenimsta Sanja Thumja Tawi amadi mathau ningthina tawdre haiba maralda Jenims ki director oriba Laishram Devengi kakwa assembly kaida leiba mayumda bomasi thamlambani haina sengdorakli Loinana Lubasina Chatharamba Landadu compound Amatada Puna Lairiba Elite Higher Senior Secondary School ga Hiram Amatada Mari Lainade Landadu Supnagi Jenims ki director gi mathaktani adubu school aduga Jenims ki director ga punna laiminabana miyamna Hiram asida chamamnaba laibiganu hainasu Cherols na phongdorakli Lubasina Jenimsa akanba mityeng yengba haubaga loinana mari lainaba khudingmakna ana layengda pukning changbiyu hainasu Lubasina pauchel pirakli Lakliba January ki tang tareta National Revolutionary Front Manipur NRFM party linkhat khibagi chahi mari mapung farakpada lobasigi chairman Malia Konthaujamna Manipur gi miyam da ikai khumnaba utpagaloinana yaifa paujel pirakle Mass rally for the common future of Manipur kauba miyam gi khongchat ama lakleba February 3 ta chatuna mapal kangjebungda miyam gi oiba achauba mifam ama famlagani Pangthokadoriba miyangi khongchat ase United Committee Manipur UCM All Manipur United Club Organization Amuko Madi Committee on Civil Society Kanglaipak CCSK na sinbani Manipur da tungda lakadaba issue singbu masak khangdoktuna Manipur gi ngangkhai kaidanaba furup amaga nungsi chanana laiminanabagi pandamda UCM Amuko Madi CCSK na punna sinduna chatharakpa People's Movement for the Common Future of Manipur gi saruk amoina miyangi khongchat ase pangthokpani Pangthokadoriba khongchat asiga mari leina nangasi lamfelda leiba UCM gi office ta pangmi singa unaba mada UCM gi president Elangbam Johnson Amuko gi vice president PS Deban amadi CCSK gi vice president Chingkhai Nganbi na miyam gi oiba khongchat asida furup khudingmak ki miyoi sing amadi political party gi khenaba thamdana sarukya bi haina miyam da appeal tawki miyam gi oiba khongchat asi pangthokpada Manipur government amadi mari leina ba authorities singna ayat pa pibidana basu loop ahum asna appeal tawki लाख लाख न खुजिंग होइरगा चसेबा
2001 दा मोइना फंगिबे एक्सपीरियंस तो मधु निंगसिंग अकांदा मणिपुर मियाम से याम सेंसिटिव ओइबनी आइखोइगी इरैबाकी दमकता सुमम तौरक मतमददी फैरेंग तुरेंग तौबिगनु फैरेंग तुरेंग तौबि याब्रोय हाइबसे मसी उटपोइना अदिगे अखोइ लमदम सिदा खुंदारेबसे कांगलुप अमतद नत्रगा फुरुप अमतद अतमनना चटप रेलिसु नतब नुइनबो सरु यामिना ऑर्गेनाइजिंग कमिटी ने अखोइ लेरिसे ओपन टू एवरीवन अपुनबा मणिपुर गी अमा अखोइना सुमाइना मियाम पुन्ना चंगजलप मतमददी सरकार नसु फुल कोऑपरेशन पीबीओ मणिपुर की दमकता अखोइ लैमिनखिगनी मणिपुर की दमकता सिमिनगनी हाइबा सिगुम्बा अखोइ ngaktana लेगनी हाइबा वाखलोन सिदैसिदा मणिपुर खुंदारिबा कांगलुप फुरुप खुदिमकना सरुक याबिननबगी दमकतासो आई अपील तौजरी एम्बुलेंस सर्विस मालेंद सखंगलबा जिकिचा हेल्थ केयर लिमिटेड का सिजा हॉस्पिटल एंड रिसर्च इंस्टीट्यूट प्राइवेट लिमिटेड का खुदसमनदुना सिजा मणिपुर एम्बुलेंस सर्विस ngasiदगी हांगदोखरे अहान बोइना इम्फाल वेस्ट इम्फाल ईस्ट अमदी थौबाल डिस्ट्रिक्ट एम्बुलेंस वन अममम थमदुना सर्विस तौब हौरगनी एम्बुलेंस सर्विस हांगदोकपगी थौरमदु सिजा हॉस्पिटल एंड रिसर्च इंस्टीट्यूट प्राइवेट लिमिटेड की ऑडिटोरियम द पांगथोकी मालेंगी ओइबा अवांग बथाकी खुदसु खुलाई कया हापतुना थमलिबा एम्बुलेंस सर्विस असगी कॉन्टैक्ट नंबर 0385241000 नि एम्बुलेंस सर्विस असना खुदोंग थिनिंगाई ओरबा पेशेंट सिंगबु ख्वाइदगी नकपा हॉस्पिटल अमदा मिनिट 9 गी मनुंगदा यौहंदुना ममल नाइद्रबा मियोबिगी पुंसी कनबदा अचौबा थौदांग लौगदौरी आई मिनसिदा स्पोर्ट्स सिदगी ट्रीटमेंट सेंटर यौने रेफरेंस सेंटर आइवेना एम्बुलेंस दिस इज अ प्री हॉस्पिटल ट्रीटमेंट खुदकता हौरदौबा अनाब से डायग्नोस तौब हौरनी लाइंग हौरनी अथुब दरकार लेरगदी इवन एमआई दा अखोइना लाइंग होबिया भिडियो अगाम पोपु याई मनुदा अगाम पोपु गमनबगी ट्रेन तौरबा पैरामेडिक्स नातगी हाइवे पैरामेडिक्स याम हाईली कैपेबल स्किल ने अदुगी ममिंग लेरबा प्रोफेशन लेरनी ख्वारमबन कैथेल की मरी सुबह कैथेल संगम ओरिबा इमा पांथोइबी सना कैथेल लुकी मतम सांगना फाउंडर प्रेसिडेंट ओइरंबा फांजौबम ओंबी लिकला लेमना मसागी अनाबा अमदगी ngarang January की मरी दा लेखिदबदा इमा पांथोइबी सना कैथेल लुपना अवाब फोंदोरकली बोरा यांगबी प्रधान की इंखोलदगी फारक उचेक उमाइबी अमंगसे आमजुगी प्रेसिडेंट वांगखेमचा सामजाइदा सेनरखरे उचेक अदु ngarang अयुक युहा हाख्रबा मतुंग बोरा यांगबी प्रधान लाइश्रम इनाउचागी इंखोलद चंगलक पथेंगनरपदगी फादुना थमलखिबनी उचेक अदु आमजुना मणिपुर जूलॉजिकल पार्क ता सेनखरगनी हाइना आमजुगी प्रेसिडेंट फोंदोखी मणिपुर स्टेट इलेक्शन कमिश्नर सुकनू अमदी कक्चिंग खुनौ म्युनिसिपल काउंसिल की मनुंगदा लेबा वोटर सिंगना पोस्टल बैलेट पेपर की एप्लीकेशन थाजिलकना बखंगलकली अपॉइंटमेंट लेटर की अटेस्टेड कॉपी अमा सक्ताकचे अमदी इलेक्टोरल रोल की कॉपी अमा प्रिस्क्राइब फॉर्म ए गलोइनना वाइखोंग के एसडीओ रिटर्निंग ऑफिसर के ऑफिस ता लाकलेबा जनवरी की तांग 9 फाउबी मनुंगदा पिसलकनबा चेरोल सिनेमा खातारी हौजेक ngasi नोमगी सानबगी पाउदा ईस्टर्न स्टूडेंट क्लब ए नोंगमैबुंग एक्स पोलो क्लब वांखई अमदी खुराई पोलो क्लब ए 53 सुबा एन हजारी अमदी डॉक्टर एन टोम्बी स्टेट पोलो टूर्नामेंट की क्वार्टर फाइनल चंख्रे ngasi इम्फाल की मपाल कांगजेबुंग सानखिबा अहानबा प्री क्वार्टर फाइनल दा ईस्टर्न स्टूडेंट क्लब ए नोंगमैबुंगना के एम राइडिंग पोलो क्लब सिंगजमैबु पांजल मापन अनिदा माइथिबा पीखिबगा लोइनना अनिसुबा प्री क्वार्टर फाइनल दना एक्स पोलो क्लब ए वांखईना चिंखई हुनबा पोलो क्लब ए बु पांजल तरेट अहुमदा माइथिबा पीबा ngamkhibani टूर्नामेंट असिगी ngasi ahumsiba प्री क्वार्टर फाइनल दना खुराई पोलो क्लब ए ना इबुदौ थांगजिंग पोलो क्लब सी बु पांजल तारानिपान सिनोदा माइथिबा पीखी मणिपुर हॉर्स राइडिंग एंड पोलो एसोसिएशन की मिटिंग मखादा चथरकलिबा टूर्नामेंट असिगी क्वार्टर फाइनल मैच हयेंगदगी सानबा हौरगनी अनिसुबा प्लेट क्रिकेट टूर्नामेंट की 53 सुबह लीग मैच मदा ईस्टर्न स्पोर्टिंग यूनियन वांखई माई पाखरे मणिपुर क्रिकेट एसोसिएशन सिंधुना लुवांग संगम दलेबा लुवांग पोकपा क्रिकेट ग्राउंड दा ngasi सानखिबा लीग मैच असिदा ईस्टर्न स्पोर्टिंग यूनियन वांखईना टॉस कमदुना बैटिंग हाना सानखिबदा अपीबा ओवर 19 दा विकेट मापन तुरगा रन चामा 19 लौबंगमखे मसिगी पाखुमोइना अनिसुबा बैटिंग सानखिबा YWC पाटसोइना अपीबा ओवर 19 यौदना ओवर 18 गा बॉल अहुमदा विकेट लोइनमक तुरगा रन 64 खक लौदना मैच असी रन 49 दा माइथिखिबनी
मैच असिदा ईस्टर्न स्पोर्टिंग यूनियन वांखगी बॉलर शंकरना विकेट अहुम लौदुना मैन ऑफ द मैच की मना फंगबा ngangkibani टूर्नामेंट असिगी हयेंग सानागदबा लीग मैच अमदा UCCU रिपोक अमदी पाखंगबा कल्चरल क्लब मयाई कोइबियानीना सानारगनी ललामबुंग तखेलंबम लेकाई यूथ डेवलपमेंट ऑर्गेनाइजेशन सिंधुना क्लब असिगी सानाबुंग द पांगथोकलिबा अहानबा 4 मेंस ओपन फुटबॉल टूर्नामेंट उरिपोक सोरबोन थिंगल FC लिस्बोन थांगमैबन अमदी SSO ओइनाम अहुम माई पाखरे टूर्नामेंट असिगी ngasi अहानबा सानाकिबा लीग मैच अमदा उरिपोक सोरबोन थिंगल FC ना भविष्य FC सिंगजमै थोकचोम लेकाइबु पांजल अहुम अमदा माइतिबा पीबंगम किबगा लोइनना अनिसुबा लीगतना लिस्बोन थांगमैबनना लाभा FC ललामबुम तखेलंबम लेकाइबु पांजल अहुम अमदा माइतिबा पीखी टूर्नामेंट असिगी अहुम सुबा लीगतना SSO ओइनामना विन कोंगबु पांजल अमा सिनोदा माइतिबा पीबंगम की हयेंग टूर्नामेंट असिगी मखाताबा लीग मैच तरुक सानारगनी अहानबा साबुंखो कप ऑल मणिपुर स्टेट लेवल अंडर 14 बॉयज 7 साइड फुटबॉल टूर्नामेंट ngasi हौख्रे ngasi टूर्नामेंट असिगी अहानबा सानाकिबा लीग मैच अमदा मंगाल FC खाबम अमदी IDA खुराई हैग्रुमखोंग अनिना अपीबा मतमदा पांजल अममम चनदुना मैच अदु ड्रॉ चटख्रे हैरी यूथ एंड स्टूडेंट्स वेलफेयर क्लब न सिंधुना ngasi हौकिबा टूर्नामेंट असिदा टीम कुनहुमदोइना सरकारी हयेंग टूर्नामेंट असिगी मखाताबा लीग मैच मरी सानारगनी हाइना क्लब असिगी सेक्रेटरी न थादरप चेरोल अमना खंगलकली तरेट सुबा स्टेट लेवल मोरांगजम रविचंद्र मेमोरियल ओपन फुटबॉल टूर्नामेंट की लीग मैच अमदा MSCP कांचीपुर माई पाखरे ngasi सानाकिबा लीग मैच अदुदा MSCP कांचीपुर की सानरोय न्यूटन न पांजल मंगा अदुगा आनंद न पांजल अमग चनसिंदुना FCK माइरेन खोंगबु पांजल तरुक अनिदा माइथिबा पीबंगमखी मैच असिदा माइथि हौरबा FCK माइरेन खोंगी पांजल अनि अदुना राजेन अमदि नरेश न चनखिबनी M रविचंद्र ट्रस्ट की सेंथंग मखादा क्यामगई आइडियल गर्ल्स स्कूल क्यामगई मयाले कायदा पांगथोकलिबा फुटबॉल टूर्नामेंट असिदा टीम कुन तरुक न सरकारी जाथरकलिबा फुटबॉल टूर्नामेंट सिगी अरोइबा लीग मैच हयेंग सानारगनी अरोइबा बुलेटिन असिगी हेडलाइंस अमुना मियादा थमजगे युहा हाबदा लक्ष्मी मार्केट अमदी न्यू मार्केट की फिबम थीम सोखिबा से कैथेल अनि सुबु साखिबा NDCC न दायित्व पुगदबनि हाने मिस्टर रतन कुमार फोंदोखरे हेल्थ डायरेक्टोरेट अमदी नेशनल हेल्थ मिशन की टीम न युहा हाबदा वाबा नंगलबा मियोय सिंग मतेंग पांखरे चीफ मिनिस्टर मोरल ग्राउंड फम थादोकदबनि अमदी मणिपुर सिंप्लेक्स कंपनी बैन तौगदबनि हाना BJP मणिपुर प्रदेश न तक्सिलकली अमसुंग सिंप्लेक्स कंपनी की मथक्ता CBI ने इंक्वायरी तौहनगदबनि हाना इमा कैथेल द पोटफम फम इमा सिंह डिमांड तौखरे